ꯇꯧꯔꯁꯤꯡ ꯑꯩ ꯂꯣꯏꯁꯤꯟꯒꯦꯀꯣ ꯋꯥꯔꯕꯖꯥꯠꯅꯤ ꯑꯩ ꯈꯪꯉꯤꯅꯦ ꯑꯗꯣ ꯅꯪ ꯆꯠꯂꯣ ꯈꯤꯇꯪ ꯍꯟꯗꯣꯛꯑ ꯊꯥꯒꯦ ꯑꯗꯣ ꯅꯪ ꯅꯃꯤꯠ ꯎꯏꯁꯜꯂꯨꯅꯦ ꯑꯩ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯎꯏꯁꯜꯂꯦ ꯀꯗꯥꯏꯗꯅꯣꯃꯤ ꯑꯩ ꯑꯣ ꯅꯍꯥꯟꯗꯒꯤ ꯁꯤꯃꯥꯡ ꯃꯥꯏꯁꯤꯗꯤ ꯅꯕꯥꯅꯤ ꯆꯪꯗꯅ ꯑꯉꯥꯡꯁꯦ ꯁꯦꯝꯇꯣꯛꯏꯕ ꯑꯣꯏꯔꯦ ꯆꯥꯊꯣꯛꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯣꯏꯁꯦ ꯑꯉꯥꯡꯁꯤꯗꯩ ꯁꯦꯜꯁꯦ ꯀꯃꯥꯏꯅ ꯂꯩꯔꯝꯃꯣ ꯀꯩꯅꯣ ꯁꯣꯜ ꯍꯥꯏꯔꯛꯄꯗꯣ ꯅꯝꯊꯤꯔꯥꯡꯉꯦ ꯁꯔꯥꯡꯉꯦꯉꯣ ꯈꯝꯁꯃꯤꯗ ꯌꯥꯔꯕ ꯅꯪ ꯑꯗꯣ ꯁꯤꯗ ꯃꯥꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯤ ꯅꯦꯜ ꯄꯣꯂꯤꯁ ꯑꯝꯇ ꯂꯩꯗ ꯌꯥꯔꯔꯣꯏꯅ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣ ꯁꯣꯝꯁꯤꯗ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯒꯦ ꯍꯥꯏꯅꯣꯕ ꯀꯩꯗꯧꯔꯒꯦ ꯀꯔꯝ ꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣꯕ ꯅꯪ ꯉꯥꯎꯔꯤꯗꯣ ꯀꯩꯅꯣ ꯇꯧ ꯑꯁ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯉꯥꯎꯔꯤ ꯅꯝꯗꯅ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝ ꯆꯪ ꯉꯥꯎꯍꯟꯗ꯭ꯔꯣꯕꯅꯦ ꯃꯥꯏꯕꯗ ꯈꯔ ꯄꯨ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯐꯠꯇꯦ ꯑꯃꯗ ꯈꯨꯔꯨꯝꯃꯤ ꯐꯠꯇꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩꯁꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯃꯤꯁꯦ ꯅꯪ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯍꯨꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯅꯪ ꯊꯣꯛꯄ ꯇꯧꯋꯤꯅꯦ ꯃꯤꯅ ꯈꯪꯅꯔꯒꯅꯦ ꯉꯥꯎꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯇꯥꯅꯤꯡꯗꯕ ꯅꯇꯣꯝꯇꯅ ꯌꯥꯎꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯅꯣꯏ ꯃꯌꯥꯝ ꯉꯥꯡꯉꯤꯁꯦ ꯑꯩꯉꯣꯟꯗ ꯉꯥꯡꯁꯤ ꯈꯔ ꯂꯧꯁꯟꯕꯗꯣ ꯇꯝꯃꯣꯕ ꯒ꯭ꯌꯥꯟ ꯇꯥꯑꯣꯕ ꯃꯤ ꯃꯌꯥꯝꯗ ꯐꯤ ꯌꯣꯝꯒ ꯆꯠꯄ ꯃꯤꯒꯤ ꯅꯨꯄꯥ ꯅꯍꯥꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯅꯣꯕ ꯍꯩꯅꯗꯣꯏꯕ ꯅꯨꯄꯥ ꯑꯣꯏꯔꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯌꯨ ꯀꯣ ꯅꯪ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯅ ꯀꯥꯏꯗ ꯀꯩ ꯆꯠꯂꯒꯦ ꯌꯥꯔꯦ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯥꯂꯥꯏꯅꯣ ꯆꯧꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯀꯥꯏꯗꯕ ꯀꯥꯏꯗ ꯍꯥꯏꯅꯣ ꯇꯥꯂꯥꯏꯅꯣ ꯃꯣꯏ ꯕꯌꯥ ꯍꯣꯏꯒ ꯀꯩꯗꯧ ꯉꯥꯛꯇꯪ ꯆꯠꯇꯣꯏꯕ ꯆꯪꯉꯨ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯆꯪꯉꯨ ꯌꯥꯝ ꯆꯪꯉꯣ ꯃꯌꯨꯝꯗ ꯇꯨꯝꯗꯒꯤ ꯁꯤ ꯃꯅꯤꯡꯗꯤ ꯇꯨꯝ ꯂꯩꯔꯦꯕ ꯑꯩꯕꯨ ꯀꯩ ꯂꯥꯛꯈ꯭ꯔꯒꯦ ꯅꯪ ꯅꯁꯛꯇꯣ ꯇꯨꯀꯠꯆꯕ ꯈꯪꯉꯕ ꯍꯩꯅꯗꯕ ꯑꯩꯒꯤ ꯀꯣꯛꯇ ꯑꯗꯨꯝ ꯆꯪ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯔ ꯃꯥꯅ ꯑꯩꯁꯦ ꯃꯔꯝꯗꯨ ꯆꯥꯗꯅ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯑ ꯐꯨꯔꯤꯕ ꯑꯩ ꯀꯔꯤꯅꯣ ꯁꯤ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯁꯤ ꯌꯦꯡꯉꯨꯅꯤ ꯃꯥꯅ ꯑꯩ ꯅꯤꯡꯁꯤꯡ ꯂꯥꯛꯏꯁꯦ ꯁꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯣꯏꯔꯝꯃꯣ ꯊꯃꯣꯏꯁꯤ ꯄꯦꯟꯒꯦꯕ ꯑꯩ ꯅꯥꯏ ꯎꯞꯄꯨ ꯇꯨꯝꯒꯦ ꯍꯟꯗꯛꯇꯤ 그나 서로 안가오비 히잡이 고사비 집이 서로 서로 가면서 이래 뜸이야 근데 좀 뜸이야 근데 좀 보이지 뭐 너무랑 이 뭐야 막 저기 많이 뭐 헛경 이거지 핫도그니 많이 보러 막 ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯃꯤꯔꯥꯏꯔꯝꯂꯒ ꯅꯤꯇꯩ ꯁꯖꯤꯛ ꯆꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ 어이! 그래 또 나삭도 예행다봐 그 지금 뭐하러 자식아 아 뻔뻔 나무가 미말에 구방 타면서 김시고 손오면 좀 주시지 심이지 라행 도저히 알았어 뻔뻔 나미 구방 타면 애도 뻔뻔 착시고 수롱 수가 또 시 아유 아 목줄 걸었네 아씨 그도 너 뭐? 능 헐, 야, 거는 능 나와 보나? 까이노 능 뭐봐 라 고방 웅 타라면 지동 깔람 이도 까이나 봐. 우뚝나. 도미냐보다 많이 풀었네 누기 나원 땀이네 그 이러지 뭐. 도미나 풀어마가 농원다 도미나 풀어마가 아이건다 무 떼나 깔라 파브라 보나. ꯅꯪꯁꯨ ꯄꯥꯎ ꯇꯝꯕꯗ ꯆꯩꯅꯥꯗꯣ ꯐꯪꯗ꯭ꯔꯒꯗꯤ
ꯊꯥꯖꯔꯣꯏꯅ ꯇꯧꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯜꯂꯝꯃꯤꯁꯤ ꯂꯣꯏꯔꯦ ꯅꯪ ꯉꯥꯎꯔꯦ ꯏ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯃꯥꯏꯕ ꯃꯅꯥꯛꯇ ꯄꯨꯕꯗꯒꯤ ꯃꯥꯏꯕꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯛ ꯇꯥꯛꯁꯜꯂꯛꯑꯦ ꯑꯗꯨꯒ ꯇꯦꯟ ꯑꯃꯨꯛ ꯀꯥꯞꯍꯜꯂꯤ ꯍꯩꯅꯧ ꯑꯃꯨꯛ ꯊꯣꯝꯍꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏ ꯇꯁꯥ ꯃꯌꯥꯝꯁꯦ ꯅꯪꯁꯨ ꯇꯥꯕ ꯈꯔ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯅꯣꯡꯒꯤ ꯆꯠꯂꯣ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ ꯑꯁ ꯅꯪ ꯑꯗꯨ ꯅꯪ ꯁꯨꯡꯐꯨ ꯐꯨꯔꯔꯣꯏꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯣꯝꯕꯤꯔꯛꯑꯗ ꯐꯨꯔꯝꯃꯗꯤ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯨꯕ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯩ ꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯉꯁꯤꯒꯤꯗꯤ ꯂꯥꯛꯑꯔꯣꯏ ꯆꯠꯂ ꯂꯥꯛꯑꯔꯣꯏꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯪꯒꯣꯝ ꯆꯔꯨ ꯑꯝꯇ ꯀꯛꯎꯒꯦ ꯁꯖꯤꯛꯁꯨ ꯐꯥꯜꯂꯨꯒꯦ ꯍꯣꯏ ꯇꯧꯔꯣ ꯑꯗꯣ ꯅꯪ ꯁꯪꯒꯣꯝ ꯁꯤꯡꯉꯣꯏꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯈꯪꯗꯦ ꯇꯥꯏꯃꯤꯡ ꯆꯥꯔꯗꯤ ꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯆꯠꯂꯦ ꯁꯤ ꯃꯥꯏ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯇ ꯌꯥꯔꯣꯏ ꯃꯁꯤ ꯃꯄꯥꯟꯂꯣꯝꯗꯩ ꯊꯣꯛꯇ ꯉꯥꯏꯔꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯤ ꯁꯨꯡꯉꯧ ꯉꯧꯊꯣꯛꯇꯦ ꯃꯤꯗꯤ ꯃꯄꯥꯟꯂꯣꯝ ꯆꯠꯅꯔ ꯉꯧꯔ ꯍꯟꯅꯔꯦ ꯀꯗꯥꯏ ꯉꯧꯗꯧꯔꯤꯒꯦ ꯅꯨꯡꯁꯥ ꯃꯔꯛꯇꯅꯤ ꯉꯥꯏꯍꯥꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯏꯁꯦ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯂꯨꯍꯣꯡ ꯇꯥꯔꯁꯨꯅꯦ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯨꯅꯁꯨ ꯂꯩ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯝ ꯏꯜꯂꯣꯕ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯏꯟꯖꯟꯅꯕꯗꯣ ꯑꯗꯨ ꯇꯧꯔꯗꯤ ꯌꯥꯔꯣꯏꯕ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯝ ꯅꯪꯅ ꯑꯗꯨꯝ ꯉꯝꯗꯧ ꯂꯩ ꯑꯗꯨꯕꯨ ꯏꯄ꯭ꯋꯥꯒ ꯃꯇꯣꯝ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯄꯥꯛ ꯌꯥꯎ ꯆꯦꯜꯂꯛꯀꯗꯕꯅꯤ ꯄꯥꯝꯗ ꯀꯩꯗꯧꯕꯩ ꯆꯦꯟꯗꯣꯏꯅꯣ ꯅꯪ ꯑꯗꯒꯤꯗꯤꯅꯦ ꯅꯣꯏ ꯏꯃꯥꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯐꯩꯗꯅ ꯑꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯅꯉꯣꯟꯗ ꯊꯤ ꯉꯥꯡꯉꯤꯗꯅ ꯀꯟ ꯉꯥꯡꯉꯤꯗꯅ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯒ ꯅꯣꯏ ꯌꯨꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗꯨꯗ ꯃꯥꯅ ꯍꯩꯇꯦ ꯑꯗꯨꯗꯤ ꯇꯥꯛꯄꯩ ꯅꯤꯌꯣꯝ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯌꯨꯝꯗꯨꯅ ꯑꯅꯧꯕꯅꯦꯕ ꯇꯥꯛꯇꯕꯤꯗ ꯃꯥꯅ ꯃꯤꯌꯣꯡ ꯉꯥꯡꯅꯔꯝꯃꯕ ꯂꯣꯏꯔꯦ ꯅꯪ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣꯍꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯐꯔꯤꯈꯩꯗꯤ ꯐꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯃꯃꯧꯅꯤ ꯀꯥꯏꯅꯒ ꯁꯨꯝ ꯃꯤꯅꯨꯡꯁꯤꯗꯣ ꯎꯠꯂꯛꯇ꯭ꯔ ꯇꯥꯔꯒꯗꯤ ꯍꯩꯇꯕ ꯈꯣꯠꯇꯕ ꯍꯥꯏꯁꯤꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯂꯣꯏꯅꯃꯛ ꯂꯣꯏꯅꯗꯣꯏ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯀꯩꯒꯨꯝꯕ ꯍꯩꯇ꯭ꯔꯕ ꯑꯩꯉꯣꯟꯗ ꯍꯧꯔꯕ ꯂꯣꯏꯔꯦ ꯕꯠ ꯀꯛꯑꯦ ꯑꯩꯗꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯣꯔꯝꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯒꯗꯕ ꯑꯗꯨꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕꯤꯁꯦ ꯑꯩ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯗ ꯌꯨꯝꯗꯒ ꯂꯩꯕꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯥꯔꯃꯤꯒꯁꯨ ꯑꯣꯏꯍꯩꯕꯖꯥꯠ ꯅꯠꯇꯦꯗ ꯋꯥꯕꯗ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯐꯔꯦ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯡꯐꯥꯟꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯎꯅꯔꯨꯈꯤꯒꯦ ꯅꯪꯒꯤ ꯀꯩꯀꯩꯒ ꯂꯩꯕꯤꯔꯛꯀꯦ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯛꯄ ꯐꯪꯉꯦ ꯆꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯕꯗ ꯀꯥꯏ ꯇꯥꯅꯤꯡꯅꯤꯒꯦ ꯑꯩ ꯇꯣꯂꯣꯞꯈꯩꯗꯤ ꯅꯪ ꯂꯣꯏ ꯄꯥꯏꯁꯜꯂꯕꯅꯤꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯗꯧꯔꯦ ꯀꯥꯏꯔꯦ ꯀꯥꯏꯗ ꯇꯥꯡꯉꯦ ꯃꯤꯠꯇ ꯇꯥꯡꯗꯦ ꯀꯅꯥꯅꯣ ꯅꯪ ꯊꯣꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯤ ꯄꯥꯁꯣꯔꯤ ꯃꯥꯜꯂꯦ ꯍꯣꯏ ꯍꯌꯦꯡꯗꯣ ꯀꯥꯎꯅꯤꯀꯣ ꯑꯝꯇ ꯉꯥꯏꯕꯤꯌꯣ ꯀꯩꯅꯣ ꯁꯣꯝꯅ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯩ ꯏꯃꯥꯏꯗ ꯅꯨꯡ ꯊꯥꯕꯤꯔꯛꯏꯗꯨꯕꯣ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯊꯥꯈꯤꯗꯦꯗ ꯀꯩꯅꯣ ꯅꯪ ꯅꯆꯦ ꯑꯗꯨꯝꯁꯤꯗꯤ ꯁꯥꯏꯗꯅ ꯊꯟꯗ ꯂꯩꯁꯤꯗ ꯀꯩꯅꯣ ꯕꯣꯏꯇꯩ ꯀꯩꯅꯣꯗ ꯏꯇꯥꯎ ꯑꯩꯁꯨ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤꯗ ꯂꯩꯕꯅꯦ ꯈꯜꯂꯤ ꯌꯥꯝ ꯆꯨꯝꯅ ꯄꯥꯜꯂꯦꯅ ꯃꯥꯏꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯏꯇꯥꯎꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯑꯩ ꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯆꯕꯅꯤ ꯏꯇꯥꯎꯁꯤ ꯀꯩꯒ ꯑꯗ ꯃꯔꯝ ꯁꯣꯏꯗꯅ ꯅꯨꯡ ꯊꯥꯕꯤꯔꯛꯏꯁꯤꯕꯨ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯏꯇꯥꯎ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯏꯇꯥꯎ ꯑꯩ ꯊꯥꯈꯤꯗꯦꯗ ꯀꯩꯅꯣ ꯁꯤ ꯑꯩ ꯀꯔꯤ ꯀꯥꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯩ ꯅꯣꯏꯗ ꯅꯨꯡ ꯊꯥꯈꯤꯕꯗꯤ ꯂꯩꯈꯤꯗꯦꯗ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯑꯣꯏꯗꯕ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯔꯥ ꯈꯟꯕꯤꯔꯕ ꯏꯇꯥꯎꯅ ꯑꯩꯈꯣꯏꯁꯦ ꯐꯥꯒꯤꯔꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯒꯤꯅꯦ ꯀꯩꯅꯣ ꯁꯤꯗꯤ ꯈꯣꯏ ꯆꯣꯞ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏ ꯆꯨꯞꯄ ꯇꯔꯥ ꯈꯟꯕꯤꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯌꯥꯝ ꯇꯧ ꯐꯨꯅꯤꯡꯕ ꯂꯩꯔꯒꯅ ꯁꯤ ꯐꯨꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯍꯦꯛꯇ ꯐꯨꯕꯤꯌꯨ ꯁꯤꯅꯤ ꯐꯨꯔꯣꯅꯦ ꯀꯩꯅꯣ ꯏꯇꯥꯎ ꯌꯥꯔꯦ ꯏꯇꯥꯎ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯌꯥꯔꯦ ꯑꯗꯣ ꯃꯊꯪꯗꯩꯗꯤ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯁꯥꯎꯔꯒꯗꯤꯅꯦ ꯚꯥꯛ ꯚꯥꯛꯇ ꯇꯧꯕꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯃꯆꯤꯡ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯐꯕꯠꯇꯁꯨ ꯂꯩꯀꯥꯏꯁꯤꯒꯤꯅꯦ ꯁꯦ ꯌꯥꯔꯦ ꯏꯇꯥꯎ ꯂꯩꯍꯧꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯃꯤ ꯃꯥꯏꯗ ꯅꯨꯡ ꯊꯥꯕꯤꯔꯒ ꯌꯥꯝ ꯂꯩꯍꯧꯕ ꯇꯥꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯤꯕꯣ ꯆꯠꯇ꯭ꯔꯤ ꯅꯣꯏ ꯂꯩꯀꯥꯏ ꯃꯆꯥꯅꯤ ꯉꯁꯥꯏ ꯀꯔꯟ ꯇꯥꯕ ꯑꯩꯅꯤ ꯌꯦꯡꯉꯨ ꯇꯣꯝꯕꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯔꯝ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯇꯥꯎꯒ ꯂꯥꯛꯆꯕ ꯃꯥꯏꯗ ꯅꯨꯡ ꯊꯥꯔꯛꯏꯅꯤ ꯃꯥꯏꯁꯤꯗ ꯌꯦꯡꯉꯨ ꯇꯣꯝꯕꯤꯁꯤ ꯌꯦꯡꯉꯨ ꯁꯤꯀꯤꯔꯤ ꯒꯥꯏꯁꯤ ꯌꯦꯡꯉꯨ ꯌꯦꯡꯉꯣꯕ ꯌꯦꯡꯉꯨ ꯍꯥꯏ ꯑꯩꯅ ꯊꯥꯏꯗꯣ ꯑꯣ ꯅꯪꯒꯤꯁꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯕꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯤꯆꯪꯒ ꯆꯪꯉꯤꯁꯤꯕꯨ ꯅꯪꯁꯨ ꯌꯥꯎꯅ ꯆꯥꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯁꯤ ꯑꯩ ꯅꯨꯄꯥ ꯀꯣ ꯑꯩ ꯅꯨꯄꯥ ꯁꯦ ꯍꯣꯏ ꯅꯥꯀꯟ ꯑꯃ ꯁꯥꯎꯔ ꯅꯥꯀꯟ ꯑꯃ ꯅꯣꯛꯄ ꯅꯨꯄꯥꯁꯦ ꯍꯣꯏꯅꯦ ꯅꯣꯛꯀꯦ ꯊꯥꯖꯜꯂꯣꯀꯣ ꯅꯣꯛꯇꯔꯒ ꯅꯣꯏ ꯇꯥꯅꯗꯤ ꯀꯩꯅꯣ
nate nupa ni sakta bu da se nang le ngau don tori bu nupa ni sakta se mama ni ba mi ma de mama ni ba li ne si ba si na ko si bu pha sa ba ko pha sa ba ta ba ko he sam ma ga ko le si bu yen ko se 会呢。哎呀，把这天呢， 啊ko ni pha sa ni yen 准备，能样拍摄耶。 啊 哎呀，那看我这呢， 啊 你们能在旁边能会买能可哎呀， 大不大的这个，medium 型的。 까리 아침이래 하라매. mi le sa mi se ko sa ka da ho ri no hai đô cái tàu năng nè hai đô khối nào quay cái tàu ha ai ka su thot bu ta bu ki ti xiên nè hai đô ai ka su thot bu ta hai đô ai seng ma ta da ba seng ma ni hai đô ai seng ma ta di năng cái tàu hai đô kana tana ba cái tàu ba ai ka nam ta kem ta hai gi lai ti lai hai hai đô hai hai đô cái hai hai cái hai cái hai đô sai đô hai cái ao hai da ai na di na ti ai na ti do baya su awi bây giờ ai na nang do nung si pa mi na hai ja bani aduga baya na mai ba magi manak da chase na chatlaga mai ba duna nung si tien jai am pirak puni aduga tien jai do nangon da ka pu hairaga ai khoi di nangon da pa le na lai horaga ka pa ga pusi ba do na pan gi bani adudagi pusi ba na tawri me am da torak bane ba năng ngà hẳn là dùng cái tàu nangi chu wali hai do nangi chu hai do wali ye hai đô nangi na amuk pusi ba na ngon da mai taw do ai chu hai na rak da gi nung si ba do kok na ba ina mai ba da na ta chalaga mai ba na hai no ma mu pirak bane ba aduga hai no om piraga hai no do pusi ba da thom ba da na nangon do na pan gi ba ya là cái gì adagi ti na si lai biom si lai ai ni ta ba năng ai na age po thon dagi ai ngon da yela kanu na hai ba hai tabra hai hai de hai tay gi noi ngon da dum yeli de ha nung si ba ka di năng ka age maka ka kano jin kau ra ka kano shit thôi da ba năng ai nè ai ki pa jing han dai ngau ri phoi tai jin năng na ne ba năng ga ba ya ga xin thâu ràng nè ba nát ra nan le năng ai cái pam gì da năng ha ai ki nungai ta ba mẹ am ja à cuộc na ba nè năng ya la tan le na ga ri ma gi ta na sam yau de tan le yau kai no kai tori ko mai shi bai bo oi ma asung ta long ni thang mong wa me phare da ko ai sma sim toro de ya rồi ai baya ma da sala ga ai baya nang nungai ni na cái mà tôi ôi ba đi này nang ai ko sing no cái mà tôi chỉ bộ ôi ai ko nang ai ko nang sing ma ni ba nang tang nang thôi mà sao cái nó 오늘 이네 ôi nang ko ôi 소간이 ôi cái số bay đi 소간이 nang mo ji yan de ba ai loi di cái nó này nó sụt thằng số bay có đang tàn đi hả to mi deng ori yalam ni mang da tụi mình mà nó yala mà cái anh nó có đang tàn nó phập rồi nè o ma na yalam mi ge dong dia de ni ma na phurum mi dong de phu de nei di nó đi cái hôm tao mình nó đẻ lấy nó đi à rồi nè i lain de ro i ma dari ni lu khom dia li je jo mang di da ta khai ta de mi ngak che nang mo ji ka ta de mi doi ôi 더 꺼는 거 thằng rồi làm tôi thằng mà phát tao đi sao gì hoi ni mang ni ko ai da ôi mang nang ta ong le yalo de nang si de ni ko chỉ đi ấy chỉ đi nè so mi ni à xóa đây ado iban ni tan chala ga mai mak tam da yeng thok si de nang bo yayi ya de ba ai chỉ bùbá thằng ngang dre thằng bốc tàu thằng khang dre nên có thằng tao nên sẽ phurak pa thun nó chạy nó kalak pa ai ngang du oi wa adu di ma aseng mai on tor ma ta ni si de mang ngoi bai to bo ne ba ko na xem yala din nang jen saru được na ai chala ge hayeng do akoi de ngana law mai mak se si sma sma chung tao đi
아주 와래. 아이 저거 뭐는 뭐지? สายเฮ้ตัวเบี้ยเอ๊ะใกล้ฉันเลยป่ะ udah ko ini ya asisten tuh nila ko ne งานต้องมุทะลุสิ nungai bo nang gwa ลงไงดิ nang su inang nang hanai jin ong tu lak ya ai na sum lak pa ngai to da khang ji ไอเดียเนาะไอเดียคงไม่ข้างจริงสิกับเอ็มแต่ยุ่มได้การถกงำจิ ma ko ne ama nang ji na pam ta kha phasa pam lai dai na อืม du ko mai taw ri ya เงาเลย ha เงาเลยเป็นมาเงาเลย ko ngau ri bu kai taw ri kai no มาเสียรวยเลยเสียเอาคนน้ำใหม่แบบเยี่ยงงูปะเนี่ยมาจะมีโปรเซมจังยี่ห้บอกว่า ah หนูป้าอุปยาดีมีน้องบอก du pa ma na โอ้ยพี่มายุ่มมากันเนี่ยซีละเลยมีอะไรนี่ทุบด่า nam tu ko sai ye eh ado mai ba ai gi khang na ba mai ba ai bam lai ye ado mu yeng chi da ใส่ใหม่แบบจะพันอันยิงไงอะไรจะยิงไงพอบอกกูไปเลยเตะบ่ะ he ko ji gi phan ni mi ma ming chat li ne khoi ju mamang de yeng ne nu pa phang da ba gi เอาตัวนี้อีกความแต่งเงาจะเป็นไอ้มากอีกขันแบบนี้ยุ่มปัดเงามือตัวเลย ado sai taw ro atai ta yeng ne phat ji ne ho ji gi da tang try taw je nang lak ka da ba nu mi to angon da hai ro du ban chap ni no ji จัดปุริจัดเสียบอกว่าพอบุพอก็จะบุพอ hani be ma ming chat li ne mi labu da na ma ming sha ka kai chat li ne แล้วบุดา hoi nang number yaw ri bro ai ya ยาวเลยแต่โฟนชินไม่ได้ยาวเลยนั่งนับแบบ number do hai ma gi se ดูเนี่ยคารากันตรงน่ะจิกชันนำที่ยิงจีกว่าไอเดียให้กับนังกีตา hai ye mi da phone to ro du ban chau ji ne จะเสียอีกว่าตัวข้างเดียวเงาดิเป็นเงาว่าบุเงาดิมีเงาดิ nu pa na nu pa wo ba ya de ai ji lui ko be ma อ่ะตัวไอ้ช่างมาเตรียมตรงกัน dong la just la จ้าลูกนั่งกับเด็กสามีนั่นจีกว่านั่งใจเนี่ยเนี่ยเฮ้ยใครบอกมาทำจานจะรักเด็บ 사솜들저 타박도 야다바이니 게더라가. ส่งแต่ทบายรีน้องเด็ก 아나 콜마기 타박게 게 몽텐 독브라메 두거네 하이도리지. ปังตักเต้าวันตะสักต่อวันนี้ไปเนี่ยนั่งก็จะ 아두나 보이지 빠옹셔리지. โดนเนี่ยนั่งใจเนี่ยหายไปอินไปนี่ก็เนี่ยนั่งก็จะอินติ้งสุ่มก็แล้วมั้ย 하이디 낭 나거든 민도. โดนมึงจะได้ประตู 마시 복다 왜 나콜마다 마 somna kana tabam le yara 빠옹 다더라 뭐네 차롱 데도리지. อ่ะตัวกายเห็นเดี๋ยวค่อยรวมจัดนี่ให้หนู 하이디. อ่ะตัวนี้ไม่เอาเสียก็ต้องเอาส่วนแบบพอดีเนี่ยไม่ใช่นู่นเดิมหลักยามเนี่ยลูกงำใจไปสินู่นจะรักกระดับเสียรักก็งำใจแบบ 까이노 마는 목소리 해야지나 까이노 또이노. ข้างเดียวนะลูกป้าเสียงูแล้วกันเนี่ยดุมกันเที่ยวก้อยนะก้อยกันตัวนี้อะไรกี่ดีไล่วันนั้นอาหารอาม่าโอยมีโอย 시대나 한 뭐, 이거도 가나가 호기보다. ไม่ต้องกระโดดด้วยลูกป้าตัวดูแต่ก็ผียมจัดเลย 오. ด้วยเด้พวกชิมมีหายไปแล้วดูตัวหายไปแล้วไอ้กูเอาเลยพยายามนะมากินเนี่ยมากินแต่คันไปไอ้กูสิปูไปทางมันจะคันจันมันเดินจีไรจะไอ้ยกระปอยไอ้ยกถึงไงจะได้เจลุงโถกี่ตัวไปนี่งำดับอ่ะนี่มากินคันไปแต่เอาว่าเลยบางจิกเสียไอ้เจ 또 그노 또 어디 마이버진 너야 다이다 이행 거 또 더블. ชิงจะกินหรือวะนะชิงจะไม่ได้คนให้เอาหลายตัวเสีย 아더 보시봐 아니 오늘 그놈 하게 낭네 너시도 그래 하요 봐 너시도 아니 낙들아가 마람 조항디 가이노주 강디 마이데 카라 타람 짜이나 칼라 카람 낭 이반이 누시나 보지 너시는 이행전 레보 nte ai nu pa ni na pa ning de na taw ri 이 가이금 남 너시는 탕 부러 야암다 시기로 그나이 망잡는 시로해? 용 ai le ji di 낭 내시 낭나 가이간 감도르기 낭나 잘 뜸이라가 ai na ai ngon de ya lan de ba 낭나디 호지 가이자 보이와니 낭 레팅아이다 아이 탄다 좀 레간다네 뜸이아이다부 뭐불라 해도 그 미미값 돌아보다 쿠팡 타들레니 마이다 ku chi na 호이 아다디 하이장나 튀는 게 더위 뭔데 강브라 고기는 그 양이 더위 농민의 값이 더위 뭔데 ngam de ba ai na na ta gi 이까지 아이 게임 가는 플레이 뛰는 거 하고 저기서 되는 tesla no ita 나 뒤도 아니 하이디 낭 นั่งงานเล่มไม่มีพูดเลย 까이다 농나 고해 이다게. 강대다 아이 낭제 숨룩시대 아동아코 낭나 공개 시도 가이 haksang nuai ta bai ne ai na han da tholok ji do 확산 와디야 아씨 낭 상와 다 지파이 ha 나한테 농아이 뒤에 낭 상와 다도 아이디 많이 들어가네 이제 아다디 거 이가 그네 hey ta la yen so 이거 ba 또 무슨 뭐 아이 시래 야 레요 이 마이클로 또 너 지난해 시간에 농기 기는 것도 부리 말고 다 짜이리 봐 요새 아이
Nang kay gino angang jipun kono ay puli de. ta lai chop ya ro ichi Nang kay gino lai merak sali de. Sipa, masih jalan lagi kok. ai lai Ay, ji ima. 이 cái gì vậy? Nang ngor ba. Ha, nang kay no. cái gì vậy? La bi la mang ma thong marang khang de. cái nào mà đi? Na bai de. sắc ta gì cái ý vậy? mù đó. Mini ni he. Ha. ý vậy? ai gari em tới lấy gì đấy vậy? ꯑꯩꯒꯤꯗꯤ ꯅꯆꯦꯅ ATM ꯀꯩꯀꯩ ꯄꯥꯏꯈ꯭ꯔꯕꯅꯤ ôi rồi. ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯟꯗꯛ ꯇꯣꯂꯣꯞ ꯆꯪꯉꯛꯄꯗ ꯂꯧꯕꯤꯔꯒꯦꯗ ha. Yarni he. Nangoda kanana aingoda tam da bida mapan thon hai. cái gì vậy? 이제 나 들어오시 듣고 들어 이제. Na chin do khopang che lo thadro na. Ha, nang mangai ni ngam je. Ha, o thon jin. 지는 돌아. Nang ne nang. Chalo, nim chang ko. Chalo. 이 vậy gari đó. Gadi no. ai chẳng cái vậy? ꯍꯣꯏ ꯍꯣꯏ ꯂꯧꯁꯤ Chuma anh tong lai hai ba. Ai ko ngau re ba. ꯅꯪ ꯉꯁꯤ ꯀꯩꯅꯣ ꯇꯧ ꯅꯣꯏ ꯑꯗꯒꯤ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔ ꯂꯩꯔꯒꯗꯤ ꯑꯝꯇ ꯌꯦꯡꯊꯣꯛ Story ne yong je hai na em de yong ge. Chalo ge. ꯍꯣꯏ ꯆꯠꯂꯣ Chalo la nong ju. ꯆꯠꯂꯗꯧ Do gu yam sako. Ai bu, hojik oi tawra ga ngasi chatlu jere ne. Dolia, Aw, nang thawak chin bro. hindi ka talaga. As, ako'y bungo do yadri nang bunga si sumu chatleme. Na am chatlu jira. Oo, sa Roje. Ay. Ay, kasi nandun yung lagi. Oh, ay panim dang pat akong torage dudu ko chatlu sa ka. Ibungo! Ibungo! 이제. 사이즈가 이 쌍ning gì thì nó đâu đâu vậy? Phana ni ko, phana ba. Tatum le. 싱앙진에 마사 이파바데 ngọc san 나르다나. 미 나시나 저 사탐이는 건다. 해! 싱앙제. 아도 덤비야. 나 한글 라이 크부도 ngasiꯒꯗꯤ 만나ꯔꯣꯏꯕꯀꯣ. ngasiꯒꯤ지ꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯕ ꯃꯇꯝꯗ ꯁꯥꯏꯅ ꯈꯨꯠꯁꯤ ꯁꯥꯏꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯅꯞꯊꯤꯔꯥꯡꯉꯦ ꯁꯥꯏꯅ ꯇꯧꯗꯣꯏꯕ. ꯍꯣꯏ. ꯁꯥꯏꯅ ꯇꯧꯔꯅꯤ. ꯑꯗꯨꯒ ꯅꯞꯊꯤꯔꯥꯡꯉꯦ. ꯍꯣꯏ. ꯄꯨꯟꯁꯤꯕ ꯅꯪꯁꯨ ꯇꯧꯗꯣꯏꯅꯦ. 이 하이나디메. Taw amta. Phana ba. ꯐꯅꯕꯅꯦ ꯇꯧꯅꯤ ꯁꯥꯏꯅ ꯇꯧꯔꯒ ꯇꯧꯑꯕ. ꯍꯣꯏ. ꯁꯥꯏꯅ ꯀꯣꯜꯂꯣ. ꯑꯗꯨꯒ ꯅꯞꯊꯤꯔꯥꯡꯉꯦ. Ibungo. 지랑에. ꯍꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯨꯔꯨꯝꯗꯣꯏꯕ. ꯆꯪꯉꯁꯤ ꯂꯥꯛꯑꯣ. Phana ba ni lo, phana ba ni lo. 아, 거미 말이네. 거기세. 오자. 납티랑에. 상해. ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯦꯂꯦꯟꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯕꯅꯦ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯃꯥꯏꯅ ꯑꯦꯂꯦꯟꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯗꯨꯒ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯃꯦꯟꯇ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯂꯤꯡꯗꯣ ꯄꯤꯟ ꯇꯧꯖꯔꯝꯒꯦ